ngasi Delhi railway station da chouba thodok wathok ma nungai te thodok wathok ma thokre hairi masida stampede oikre aduga masida total hoji pawu ke paw matung ina total 18 mi si beke wafam ni passenger sing ase masi chin ki ba mati railway station sida mapam phangnada ba rail station magi mayum da chatpagi gaida bata masi oidi se kai gro hai matam da hadak prayagraj ta kumbh mela to ki base masida chatna ki ba mi sing ase karam na halakani amasung haningi meto mayam kai nina yang na haning ni masida mama yauri mapa ahan yauri macha masu yauri ama amasi yauri adu ngasigi 18 mi si ba asida angang mga yawi hai yamna sathina nungai te ba case amani masida foreign country gi media na su question arise tawr kisini aduga the guardian na su ira kisini railway station da asumna oirise karamna oirino amasi india se prithvi da railway gi line da ahum su bani haraga asu yamna sathina tawkiba se handak prayagraj ki condition asi de record ni history ni haiki adu ngasi thokiba thodok ase amna shocking ni aduga masigi thodok ase bu mamit makna uhobusing na haiki madudi masi thokri se kaigno hai matam da midi phunduna leiraba sathina mi phulaba amasung chatpagi damakta ngainaraba mi sing ase train se lakpa matam asida train se karamba train no makoina tonggodalba train adura natra hype sida confusion oiba amana hype mani amana hype natti asuma haina chenarakpa amadi madu nangnabu honarakpa ta oikiba thodok ni hairi aduga kayam sathi ge matam da train amada general bogie se yauri se ani ohum yawi masigi seat limit asida kisu he na ticket sing ka khrapa from the reservation oikrabdudi oikrabani natraga reservation phanghaudaba sing adasu general daba da chatlaga chatpata oisu chatkani haina khanrakpa kanglup ni hari yamda sathiba case ni oikrise the guardian I say foreign united kingdom gi media ni makoina so haira ki madudi handaki prayagraj asida report ki matungna mi 30 sikhi amasung ganga jamuna saraswati ki sangam triveni sangam haisida 1954 da su stampede oiki amasung masida 400 mi sikhi haiduna new delhi ki ngasi cases su media ta foreign da yamna kana nainari even al jazeera na masi report tori al jazeera na di question of the rise tokre masi prashasan na kari tawbono amasung asuk yamna mi sing passenger sing se wari se masi kari maram na masi ground kari no haiduna al jazeera na fawda hanga kre hairi aduga report amana di asum da so hairi madudi platform number 14 amadi 15 da amna satina mi sitin chilakpa amasung makhoi se prayagraj chatpagi mahakumbh da chatpagi ni so hairi kangrup amana mahakumbh da gi halakpagi kangbu amana ka prayagraj ki snan tawbagi irujabagi se masi challi masi da chatpagi chun hairi angakpagi ni masi da laiba kuli pochei honba aduna hairi madudi asuk yamna tin kiba mis ki saktam ase aigi punchida amakhana ukhidrisene satina tin kramjani amasung stampede asida amana amaki mathakta nation aduna sibani nation na kibai se kanana kanagi yengdori matugi phibam da oikra yamna sathi banungai te ba case ma thokre delhi da ngarang thangja sigi numidang haukiba numidang haisra ngasi numidang am orina masigi mangi numidang to oikibani siribasing asidagi Bihar gi makoi taret ni hairi atuka Delhi gi taruk taret ama adagi Haryana gi amasu yaubagi wane yam nungai tribati angang manga su yaugre sini atuka nupi su yauri sida nupi su tirtha yatri chatlini mahakumbh gi masida iru jaru ka pap ko i haibase sanatan dharma hindu dharma chal thajaba haise thajaba sina pudra chatpani masida worship ki damakta ganga snan tawpagi damakta atubu masida sikhiba singdi sikre wana halakpa amadi chatkibdin chatkre sikhiba singdi yamna nungai taba thodok amani masi oikrese